मसिंग अखोई लेम पिगेरा युन गेरा मागी कैपेसिटी की मतलब टिकट थादु की पोटो टिकट पाइन में हम चंगु या तो कमाई तो भी बनो है को हम जिला को तंदा मन तक ना टिकट जाओ तो मैं अम्मा चंग हम ने आई की मफम मख कोई फंबा है तारे मदुना अचुमो अखोई नान तो को तो बुक्सी इवेंट मैनेजमेंट की अखोई फुटबॉल ओइना नत्रगा अलिबा स्पोर्ट्स इवेंट अमा मैनेजमेंट की पोट ओइरगदी अदाम चावबा प्रॉब्लम थोक अदुबु फुटबॉल की इवेंट दुगा अखोई पॉलिटिकल इवेंट अमा खगा अनि से पुंजननबा अदुगी मथक्ता अखोई इसे अमसु यावे होय इसे दुदी पार्ट ऑफ द टिकेट का कोई ओमेना खल्लगा सु जाय बट मेनली दी अखोई सरकार की साइड से की अखोई स्टेडियम जी हलनबा पांबा राजनाथ लाख मतंगुदा मणिपुरी पीपल कयम यामना सपोर्ट तवी हाइबा पोट दुरान का पोइरो नत्रगा पाइबा सरकार होइरो सपोर्ट तवी हाइबा ननबा की अदुबगी तंजाम ख सरकार की साइड की लंगलो होतबदा उचे सुइबो मानबी मनी ताई अदु मसी बगना मणिपुरदा अखोई अचौबा इवेंट अखोई सिनबा नमरोय हाइबगी दी करोगी नते अखोई तोगान तोगानबा की दनाई न्यूने सिंबा इवेंट यामा अखोई अदुम फजन पांथोकु यावी अदुगी मणिपुर सरकार सिंबा इवेंट अखोई संगाई फेस्टिवल गुंबा अदगी सिरोई फेस्टिवल गुंबा अदुम फजन फजन अदुम सरकार जुम सिबी हाय तारे मणिपुर सिगी वेनदी की फुटबॉल एयरपोर्ट सी अखोई प्रजा मियामना अखोई सरकार सिना येंहन्निंबगी वाखम लेत्रबाउदा फुटबॉल हाइबसिदी मणिपुर की यामना याम पामजरबनिना पामजब मसाला पर ओइबनिना फुटबॉल सिगुंबा दुरान कप नत्रगा संतोष ट्रॉफी नत्रगा मपान लमदगी प्लेयर्स सिंगाउना सानगनी हाय तारगदी यामना एफर्ट थादुला टिकेट थाब मतमदा स्टेडियम दो अदुम ऑटोमेटिकली मसागी फुल ओइजगनी हायबसे मसी फजना एंगाकना खंबीबा तारगदी सिगुंबा इवेंट सिंगला कैसु अवाबो सु ओइरोयना खाली मसीदा तोपा अखोगी इंटेंशन अखोगी यावजना फजना अखोगी इवेंट तो मैंने सब तार के फजबा इवेंट मो को याबनी लाइ तके अदुला थिबदी नान दु कोई टिकेट पाइदो मैम हाना थाजिंग की मबी ताई नत्रगदी स्टेडियम दो खनगम सुथो थोके करिगुंबा मनुंग फमु मैम जु करिगुंबा टिकेट पाइबनी हाइबा तारगदी सरकार दा चो क्वेश्चन नम लाई खेरोदा ऑर्गेनाइज तौरिबसी मपु वेना अखोई आर्मी याव तौरिबनी अदना आर्मी याव तौरिबा अखोई कइनोमदा अखोई इवेंट अमदा फंबा याई हाइबा कैपेसिटी दुगी हेना टिकेट नमम गनी थाजदे टिकेट यावबा लाइक सिंग लापा अखोई खरा मी मंगा आम तरा आम हेना पुरपा अदु मरम मरगा खितंग चंथोक चंजिन तौदबदुना तो अनु वाफम मनी अदु नहानगी चंदबा कुचनदि इशू मुदी ले टिकेट करिगुंबा डुप्लीकेट टिकेट थाबा नतरा टिकेट हेन नमगा थाजनबा मदु तोरंबा तारगदी नागी इंसिडेंट थोकनी अदुमपु मदुदी अखोई आर्मी यावना सिंबा दुरान कपनिया तोरंगनी हाबदी थाजदे अदुना ओरंगदबसी होजि ग्राउंड दगी लाइबा वाखनोन अखोई हे आबरा आबदंदा मी यामरो हेदना खंदना लाइबा मयाम अखोई एमएलए सिंगसु अदि मोइबगी मी सिंग लाओ फुटबॉल जे दिनु लाओ अखोई स्टेडियम जे खलंदबा यादे अखोई वाखनोन दा लाइबा मयाम सिंदु टिकेट यावगेरा यावगेरा अखोई मयाम दु अखोई चंगलबनी अदुगी चंगलबदुना मरम ओरगा जेन्युइनली टिकेट लेतरगा फुटबॉल गेम जगे गाइदना लापा मा टिकेट अमा पाइरे आइदी मतम चाना चटसु यारे हाइदना लापा इचिनाउ सिंग मयाम फंगदबदगी अदु थोइबनी अदना लौगे अदुगा मी यामा अदनिना समटाइम अखोई स्टेट फोर्स असिसु मदु मैनेज तौबा ngabdagi पोटे दु लेदुइबा मी जी एनी इंसिडेंट एनी के नोपीबदा अखोइना पाइबा मी बिदगी हेंतोकना लापा तारगदी स्टेट फोर्स सिंगु अदुम अवाबदु ओइदुइबनी स्टेट फोर्स सु मागना मागी मांगजौना मागी लोइनमक इसम समना राजनाथ अजी अखोई डिफेंस मिनिस्टर ने लेबा अखोई लाखनि और सिक्योरिटी प्रोटोकॉल जी फजना कोई भी क्या लाखु या के तौर को जो लेरम बुदुबनी अदु नहानगी लाख क्लब दी अखोई फुटबॉल पाम कांगुमा अदु सरकार सपोर्ट तो कांगुमा अनि really अखोई यामना हेना स्टेडियम चंदा वखे पुत पाइ
ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯄꯕ꯭ꯂꯤꯛ ꯂꯥꯏꯟꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯌꯥꯅꯟꯗ ꯋꯥꯕꯒꯥꯏꯗꯒꯤ SMS ꯈꯨꯊꯥꯡꯗ ꯊꯝꯕꯤꯔꯛꯄ ꯋꯥꯐꯝ ꯑꯃꯇꯪ ꯂꯧꯈꯠꯆꯔꯕꯗ ꯃꯤꯖꯣꯔꯥꯝꯗ ꯑꯩꯈꯣꯏ ꯃ꯭ꯌꯥꯟꯃꯥꯔꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯑꯇꯩ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯗꯤ ꯆꯪꯂꯒꯁꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯖꯥꯂꯥ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯁꯨ ꯑꯩꯈꯣꯏ ꯆꯪꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯖꯕ ꯑꯃ ꯂꯩ ꯃꯁꯤꯕꯨ ꯃꯤꯖꯣꯔꯥꯝ ꯈꯛꯇꯗꯤ ꯑꯣꯏꯔꯣꯏ ꯈꯟꯖꯩ ꯍꯤꯔꯝ ꯑꯁꯤꯗ ꯒ꯭ꯌꯥꯁꯀꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯈꯔ ꯇꯥꯖꯒꯦ ꯍꯥꯏꯗꯅ ꯄ꯭ꯔꯤꯌꯥꯅꯟꯗꯅ ꯊꯝꯕꯤꯔꯛꯄꯅꯤ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯈꯤꯇꯪ ꯇꯦꯟꯇꯛꯅ ꯊꯝꯕꯤꯌꯨ ꯌꯥꯝꯗꯒꯤ ꯃꯐꯝꯁꯤ ꯆꯨꯝꯗꯣꯏꯅꯤ ꯕꯠ ꯃꯄꯨꯡ ꯑꯣꯏꯅ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗꯔꯒꯤ ꯅꯥꯀꯟꯗ ꯇꯥꯔꯤꯕꯁꯤ ꯀꯨꯀꯤ ꯆꯤꯟ ꯒ꯭ꯔꯨꯞꯅ ꯑꯌꯥꯝꯕꯅꯤ ꯑꯗꯨꯒ ꯃꯤꯖꯣꯔꯥꯝꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯌꯥꯝꯅ ꯄ꯭ꯔꯣꯑꯦꯛꯇꯤꯚ ꯑꯣꯏꯅ ꯂꯧꯔꯤꯁꯤꯅ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯃꯤꯖꯣꯔꯥꯝꯒꯤ ꯃꯤꯖꯣ ꯍꯥꯏꯕ ꯒ꯭ꯔꯨꯞꯁꯤ ꯀꯨꯀꯤ ꯆꯤꯟ ꯒ꯭ꯔꯨꯞꯇ ꯂꯩ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯁꯥꯏꯠꯇꯒꯤ ꯆꯪꯉꯛꯄꯁꯤ ꯃꯈꯣꯏ ꯌꯥꯅꯤꯡꯗꯕ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯌꯥꯅꯤꯡꯗꯕ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁꯁꯤ ꯂꯩꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯆꯤꯟ ꯃ꯭ꯌꯥꯟꯃꯥꯔ ꯀꯨꯀꯤ ꯆꯤꯟ ꯑꯦꯔꯤꯌꯥꯗꯒꯤ ꯆꯪꯉꯛꯄ ꯃꯤꯁꯤꯡ ꯑꯁꯤ ꯃꯤꯖꯣꯔꯥꯝ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄ꯭ꯔꯣꯑꯦꯛꯇꯤꯚꯂꯤ ꯊꯤꯡꯕꯒꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯆꯠꯊꯔꯛꯏ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯗ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤ ꯑꯩꯈꯣꯏ ꯃꯤꯖꯣꯔꯥꯝꯗ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯝ ꯑꯌꯥꯝꯕ ꯔꯦꯞꯅꯤ ꯈꯪꯗꯦ ꯑꯗꯩ ꯀꯩꯅꯣꯅꯤ ꯁꯤ ꯑꯌꯥꯝꯕꯁꯤ ꯁꯨꯃꯥꯏꯅ ꯇ꯭ꯔꯥꯟꯁ ꯕꯣꯔꯗꯔꯗꯒꯤ ꯏꯃꯤꯒ꯭ꯔꯦꯠ ꯇꯧꯔꯛꯄ ꯀꯨꯀꯤ ꯆꯤꯟ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯩꯅꯣꯁꯦ ꯃꯈꯣꯏ ꯃꯌꯥꯝꯁꯤꯅ ꯈꯔ ꯍꯦꯟꯅ ꯇꯧꯒꯜꯂꯤ ꯍꯥꯏꯗꯅ ꯃꯤꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯁꯨꯡ ꯃꯤꯖꯣ ꯄ꯭ꯔꯖꯥ ꯑꯃꯁꯨꯡ ꯃꯤꯖꯣ ꯒꯚꯔꯟꯃꯦꯟꯠꯒꯤꯁꯤꯗ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯔꯒ ꯄ꯭ꯔꯣꯑꯦꯛꯇꯤꯚꯂꯤ ꯃꯁꯤ ꯊꯤꯡꯕꯁꯤ ꯊꯕꯛꯁꯤ ꯃꯤꯖꯣꯔꯥꯝꯗ ꯂꯧꯈꯠꯂꯤ ꯃꯅꯤꯄꯨꯔꯔꯣꯝꯗꯅ ꯀꯝꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯌꯥꯝꯕ ꯑꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯇꯥꯔꯤꯕ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤꯒ ꯑꯁꯣꯝꯒꯤ ꯊꯪꯅꯕꯗ ꯇꯥꯔꯤꯕ ꯈꯔꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯒꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯇꯧꯕꯁꯤꯅ ꯃꯣꯏꯁꯤ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯂꯣꯠꯄꯗ ꯌꯥꯝꯅ ꯂꯥꯏꯔꯤ ꯑꯗꯨꯅ ꯆꯪꯉꯛꯑꯕꯁꯨ ꯑꯩꯈꯣꯏ ꯁꯝꯇꯥꯏꯝ ꯑꯩꯈꯣই ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯄ꯭ꯔꯣꯑꯦꯛꯇꯤꯚꯂꯤ ꯊꯤꯡꯕ ꯉꯝꯗꯕ ꯀꯩꯒꯤꯅꯣꯗ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯦꯁꯟꯁꯤ ꯃꯈꯜ ꯑꯅꯤꯒꯤ ꯇꯥꯏꯞꯇ ꯂꯩꯒꯨꯝ ꯇꯧꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯀꯨꯀꯤ ꯆꯤꯟ ꯒ꯭ꯔꯨꯞꯁꯤ ꯅꯠꯇꯕ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡ ꯁꯦ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥ ꯀꯥꯡꯕꯨꯁꯤꯡꯅ ꯃꯈꯣꯏꯁꯤ ꯆꯪꯕ ꯄꯥꯝꯗꯕ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯎꯔꯛꯏꯕꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄꯅꯤꯅ ꯅꯝꯕꯔ ꯒꯦꯝꯁꯤꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯀꯤ ꯆꯤꯟ ꯀꯥꯡꯕꯨꯁꯤꯡ ꯍꯥꯏꯖꯤꯜꯂꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯟꯗꯦꯜ ꯑꯃꯁꯨꯡ ꯀꯩꯅꯣꯒꯤ ꯂꯩꯕ ꯄꯣꯄꯨꯂꯦꯁꯟꯁꯤꯅ ꯃꯁꯤ ꯌꯥꯝꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏꯅ ꯂꯧꯗꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯄꯣꯖꯤꯇꯤꯚꯂꯤ ꯀꯔꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯄꯣꯖꯤꯇꯤꯚꯂꯤ ꯆꯪꯉꯣꯅ ꯍꯥꯏꯕꯒꯤ ꯃꯃꯤꯃꯛ ꯇꯥꯗ꯭ꯔꯒꯁꯨ ꯆꯪꯉꯛꯄ ꯀꯥꯡꯕꯨꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥꯗꯨ ꯌꯦꯡꯉꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯇꯝꯒꯤ ꯑꯣꯏꯅ ꯂꯩꯐꯝ ꯄꯤꯕ ꯑꯗꯨ ꯁꯝ ꯑꯦꯔꯤꯌꯥꯗꯗꯤ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯅꯧꯕ ꯁꯦꯝꯒꯠꯂꯛꯄꯁꯤꯡ ꯑꯁꯤꯗ ꯇꯥꯍꯟꯕ ꯑꯗꯨꯅ ꯃꯩꯇꯩꯂꯣꯟ ꯉꯥꯡꯗꯕ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯆꯪꯉ ꯂꯩꯕꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯇꯥꯗꯕ ꯅꯠꯇꯦ ꯑꯗꯨꯝ ꯇꯥꯏ ꯑꯗꯣ ꯃꯁꯤꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯀꯟꯅ ꯊꯕꯛ ꯍꯟꯗꯛ ꯇꯧꯅꯅꯕ ꯄꯥꯏꯈꯠꯂꯛꯄ ꯍꯧꯖꯤꯛ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯒꯤ NRCꯒꯤ ꯃꯨꯚꯃꯦꯟꯠ ꯑꯃ ꯑꯩꯈꯣই ꯁꯤꯗ ꯇꯧꯕꯤꯌꯨ ꯀꯥꯏꯅ ꯑꯩꯈꯣꯏ ꯊꯥꯔꯛꯏ ꯄꯣꯠꯃꯛꯁꯦ ꯑꯁꯦ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯒꯤ ꯁꯦꯛꯁꯟ ꯈꯔꯅꯗꯤ ꯆꯤꯡꯅꯕ ꯑꯆꯧꯕ ꯂꯩꯔꯦ ꯑꯗꯨꯕꯨ ꯁꯔꯀꯥꯔꯅ ꯃꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄ ꯉꯝꯗꯕꯒꯤ ꯃꯃꯤꯅꯤ ꯇꯥꯔꯤꯕꯁꯦ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣই ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSO ꯀꯥꯡꯕꯨꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯌꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯗ ꯏꯃꯤꯒ꯭ꯔꯦꯟꯠ ꯑꯣꯏꯅ ꯆꯪꯉꯛꯄ ꯏꯜꯂꯤꯒꯜ ꯑꯣꯏꯅ ꯆꯪꯉꯛꯏꯕ ꯏꯃꯤꯒ꯭ꯔꯦꯟꯠ ꯃꯌꯥꯝꯁꯦ ꯇꯛꯊꯣꯛꯅꯒꯗꯕ NRC ꯇꯧꯁꯤ ꯀꯥꯏꯅ ꯃꯨꯚꯃꯦꯟꯠ ꯇꯧꯔꯛꯏꯁꯦ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕ ꯆꯤꯡꯅꯕꯁꯦ ꯃꯁꯤ ꯈꯔ ꯗꯤꯞ ꯔꯨꯇꯦꯠ ꯑꯣꯏꯔꯛꯄꯒꯤ ꯊꯣꯛꯂꯛꯏꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯊꯝꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯔꯛꯁꯤꯗ ꯄꯕ꯭ꯂꯤꯛ ꯂꯥꯏꯟꯗꯒꯤ SMS ꯑꯃꯇꯪꯒ ꯂꯧꯈꯠꯆꯔꯕꯗ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯄꯥꯛꯄꯅ ꯊꯝꯕꯤꯔꯛꯄ ꯋꯥꯐꯝꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯂꯤꯗꯤꯡ ꯄꯦꯄꯔꯁꯤꯡꯗ ꯁ꯭ꯄꯦꯁꯦꯜ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯗ꯭ꯔꯒ ꯀꯦꯁꯁꯤꯡ ꯌꯦꯡꯁꯤꯟꯅꯅꯕ ꯍꯥꯏ ꯀꯣꯔꯠꯅ ꯍꯨꯀꯨꯝ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯊꯦꯡꯅꯖꯩꯅ ꯊꯝꯕꯤꯔꯛꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯉꯔꯥꯡꯃꯛꯁꯨ ꯌꯥꯝꯂꯕ ꯁꯦꯟꯐꯝꯒꯤ ꯗ꯭ꯔꯒꯁꯤꯡ ꯐꯥꯈꯤ ꯂꯣꯏꯅꯅ ꯗ꯭ꯔꯒꯁꯤꯡ ꯐꯥꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯥꯖꯔꯕꯁꯨ ꯃꯤꯗꯤꯌꯥꯗ ꯄꯨꯊꯣꯛꯂꯤꯕꯁꯤ ꯗ꯭ꯔꯒꯇꯨꯕꯨ ꯄꯩꯁꯥ ꯈꯔꯒꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯈꯛꯇꯨ ꯐꯥꯔꯒ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕ ꯉꯥꯛꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯤꯡꯄꯤꯟꯗꯨ ꯐꯥꯔꯦ ꯍꯥꯏꯕ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯕꯗꯤ ꯂꯥꯏꯔꯗꯅ ꯐꯥꯕ ꯄꯨꯟꯕ ꯂꯩꯈꯤꯗ꯭ꯔꯤ ꯃꯁꯤ ꯉꯔꯥꯡ ꯊꯣꯛꯂꯤꯕ ꯑꯣꯔꯗꯔ ꯑꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯏꯐꯦꯛꯇꯤꯚ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯈꯤꯇꯪ ꯇꯥꯖꯒꯦ ꯍꯥꯏꯗꯅ ꯃꯌꯥꯡꯐꯥꯜꯗꯒꯤ ꯄꯥꯛꯄꯅ ꯊꯝꯕꯤꯔꯛꯄꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ ꯑꯃꯅ ꯃꯊꯧ ꯇꯧꯕ ꯇꯧꯍꯟꯕ ꯍꯥꯏꯕꯁꯤ
ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯀꯝꯄꯤꯇꯤꯁꯟꯗꯨꯗꯤ ꯃꯤꯗꯤꯌꯥꯃꯛꯀꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯁꯤꯒꯨꯝꯕ ꯃꯣꯅꯤꯇꯔꯤꯡꯒꯤ ꯃꯤꯗꯤꯌꯥꯒꯤ ꯑꯦꯛꯁꯦꯁ ꯑꯃ ꯐꯪꯀꯥꯟꯗ ꯃꯤꯗꯤꯌꯥꯅ ꯄꯥꯝꯃꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯗ꯭ꯔꯛ ꯑꯃ ꯐꯥꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯗꯨ ꯀꯔꯥꯏ ꯐꯥꯎꯕ ꯃꯗꯨꯒ ꯆꯦꯟꯅꯕ ꯃꯤ ꯐꯥꯔꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯗꯤꯌꯥꯒ ꯋꯥꯔꯣꯟ ꯗ꯭ꯔꯛ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤ ꯀꯔꯥꯏ ꯐꯥꯎꯕꯗ ꯑꯣꯏꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯗ꯭ꯔꯛ ꯈꯔꯒ ꯃꯤ ꯀꯣ ꯗ꯭राꯏꯚꯔꯅꯤ ꯈꯪꯗꯦ ꯄꯨꯔꯤꯕ ꯃꯤꯗꯨꯒ ꯐꯥꯔꯒ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯀꯥꯞꯄꯒ ꯈꯕꯔꯗ इंटरनेशनल मार्केट लुपा याबा फारे हाइबा सी इनिशियली पीबदगी मखादाना मोइना फारागी प्रडक्टु अदुग मखादाबा थिगतपदा मपु सी फारे हमसी सुपी पिथोपते सीना मरम ओइरगा ड्रग सी अदु मखादाना ड्रग सी हाई कोर्ट ना मसी पोची उबीबा माने उगपति नि से सरकार को ने हाई से मॉनिटरिंग कमिटी से मोन अदु मॉनिटरिंग कमिटी से सेम दागदी अखो मीडिया से मॉनिटरिंग कमिटी दा मोइना हद फागी ड्रग मैम दुगी मखादा बकरी गे थौ तो मधुगी थबकी फॉलो अप तुदनी एजन फंगबा फंगदबा न लेगे तो इस हौजिकती पुलिस ना करोड़ दुगी फारे ना दु पुथोगा मधुदा इंफॉर्म होएगा स्टॉप अब तक सेकंड अब तक स्टॉप तौरगा 15 अगस्त दा मेदर बिबो इतोले लाइव स्टॉप पोती फारी ड्रग कुकी मपू फाबा ngambra मपू फाबा ngambदुदा मेदर लोइना पीबगी चटपीमा हाइबा अखोई मॉनिटरिंग कमिटी सि खुथांगदा खबरना पु एक्टिवली रिपोर्ट तौरगा तौरअगदी अखोई अचुब डायरेक्टर चंगो होगदुनी अदा हजि हाई कोर्ट ना तारिबा मॉनिटरिंग कमिटी अमा सेमु हाई पोसे सरकारना sincerely अमसुंग transparently monitoring not only सरकार की नतबदा सोसाइटी लाइने साउंड मसी monitoring कमिटी सेम जुमिंग खले मसी सेम दाता गदी monitoring कमिटी सिना नोइना ड्रग अदु फारे करोड़ दुकी मखा ताबा करी लेरी ड्रग तू कराई लेरी करंबा डिस्पोज तो गोरी डिस्पोज तो मतंदा हाना फागी बद्र पूरा नत्रगा साजिन बद्र कोइरिब्रा पुलिस की माल खना तगी ड्रग टू मार्केट तम चंग खबरा कायना हाई बसे मॉनिटरिंग कमिटी सिना फजन यिंजिन बता तागदी स्टॉप तो ने तवबको काजु मथौ सि चप चाना तोंदों नंगने थाजी अदुना हाई कोर्ट दा पीबा अहोगी सजेशन हाइगदा क्रिटिक हाइगदा मसी याम पगोनी अदुमाना मसीदा कमिटी हमस्ता कमिटी सी सरकारना माना हाइबी यागदो बी सरकार की यकाई मुगा थबक तौगदो कमिटी की मेंबर नतबा अदुना कमिटी जिदा चक चक लावा मणिपुर की खनबा ड्रग सी मुथकपदा अहोगी थवैना अहोगी कनो तौरबा अहोगी एक्टिव होना थबक तौरबा मिवसिंग याहन बदका टाइम खली सरकार ने यागदो हाइबदी यागदो मधु मिलु थादो होय फाव होय यागदो मधु मदागी कनो खर मेंशन वाली यागदो अदु सरकार की मनुंग लेबो ऑफिशियल मार्केट कुना सेम कमिटी वरगदी जुकान होय अदुना तबदा खर ट्रांसपेरेंट होइना खर पाक चाउना मसी कमिटी से सेमबा होइतारगदी अदुगा कमिटी से अमुक हाई कोर्ट की कनो मखा थमबो हाई कोर्ट सिना मरक मरक कौरगा नोई ड्रग वारोन सिदा कमिटी सिना मनिपुर सरकार तौरिसे कदा बोबा थौ तौरे कदा बोबा मोसी थौ तौबो ngамद्रे कासे कमिटी से हाई कोर्ट दा आंसरेबल होइला अदु दागदी अमुक हेना मपा कनगद्रा अमुक हेना वार ऑन ड्रग से मकुम फागदा वखुम कंदे वैसे दुगा पब्लिक लाइन दगी एसएमएस अमतन क लखचरबदा सलुंग फमदगी हुरियम शरद चंद्रना थंबिरपा वाफमनी अदुगा मागी न्यूज सोर्स द पांडम एडिटोरियल दगी लौथोपेपनजा लेंगा की अथिंग मगी मायोक्ता सगोल सन थादोपसी यादे हाइबा खुदक्ता खंगन बचुंगनी कोई लंबी लमचाउ द सासन थादोपगी हाइनबी लेबा लमदबम हाइरगदी अखोगी मणिपुर नि हाइबा याई इम्फाल सिटी के कोई बदा दुगा स्टेट हाईवे सिंग द सगोल मदी सन सिंग थादोक्तुना लेबा दुमक उजै अदुगा खुगंगी लम सिंग द इंटरविलेज रोड द लेबा इलेक्ट्रिक पोस्ट सिंग द
ꯁꯟ ꯄꯨꯟꯕ ꯌꯥꯝꯅ ꯇꯣꯏꯅ ꯊꯦꯡꯅꯖꯩ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯖꯅꯤꯡꯂꯤꯕꯗꯤ ꯂꯩꯉꯥꯛꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯁꯥ ꯁꯟ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯔꯒꯁꯨ ꯁꯥ ꯁꯟ ꯂꯣꯏꯕꯤꯔꯤꯕꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯋꯥ ꯊꯑꯣꯏꯗꯦ ꯑꯗꯨꯒ ꯂꯩꯉꯥꯛꯅꯁꯨ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯟꯂꯥꯏꯟ ꯕꯁꯀꯤ ꯋꯥꯈꯜꯂꯣꯟ ꯈꯔ ꯊꯝꯕꯤꯌꯨ ꯍꯥꯏꯗꯅ ꯍꯨꯏꯔꯝ ꯁꯔꯆꯟꯗ꯭ꯔ ꯊꯝꯕꯤꯔꯛꯄꯅꯤ ꯑꯣꯖꯥꯒꯤ ꯃꯣꯠ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯁꯤꯗꯒꯤ ꯒꯕꯔꯅꯦꯟꯁꯀꯤ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔ ꯐꯩꯅ ꯍꯥꯏ ꯀꯥꯟꯗ ꯌꯦꯡꯒꯗꯧꯕ ꯄꯦꯔꯥꯃꯤꯇꯔꯁꯦ ꯀꯔꯤꯅꯣ ꯁꯔꯀꯥꯔ ꯑꯃ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯒꯕꯔꯅꯦꯟꯁ ꯍꯩꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕ ꯌꯦꯡꯕꯁꯦ ꯁꯤꯒꯨꯝꯕ ꯄꯕ꯭ꯂꯤꯛ ꯏꯁꯨꯗ ꯌꯦꯡꯒꯗꯧꯕ ꯑꯩꯉꯣꯟꯗ ꯆꯦꯡ ꯍꯋꯥꯏ ꯈꯔ ꯄꯤꯕꯤ ꯑꯩ ꯆꯥ ꯊꯕꯛ ꯍꯥꯞꯄꯤ ꯍꯥꯏꯔꯒ ꯁꯔꯀꯥꯔ ꯐꯩ ꯍꯥꯏꯒꯗꯧꯕ ꯅꯠꯇꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯂꯩꯕꯥꯛꯇ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯎꯟꯗ ꯀꯔꯤ ꯂꯩꯔꯤꯒꯦ ꯍꯥꯏꯕꯁꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯈꯨꯗꯤꯡꯃꯛ ꯈꯪꯐꯝ ꯆꯪꯉꯦ ꯂꯝꯕꯤ ꯁꯣꯔꯣꯛ ꯀꯌꯥꯝ ꯐꯖꯅ ꯁꯦꯝꯃꯤ ꯂꯝꯕꯤ ꯁꯣꯔꯣꯛ ꯐꯖꯅ ꯁꯦꯝꯕ ꯀꯥꯟꯗ ꯁꯟ ꯍꯨꯏ ꯍꯧꯗꯣꯡ ꯊꯥꯗꯣꯛꯄꯗꯨ ꯐꯖꯅ ꯊꯤꯡꯉꯤꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠ ꯃꯌꯥꯝ ꯑꯁꯦ ꯁꯤ ꯒꯕꯔꯅꯦꯟꯁꯀꯤ ꯃꯅꯨꯡ ꯆꯟꯗꯣꯏꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯄꯣꯠꯁꯤ ꯃꯅꯤꯄꯨꯔꯗꯗꯤ ꯌꯨ ꯊꯤꯡꯕ ꯍꯥꯏꯗꯅ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯑꯃ ꯊꯝꯃꯦ ꯊꯤꯡꯕ ꯉꯝꯗꯕꯅꯤꯅ ꯌꯨ ꯌꯣꯟꯕꯅ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯥ ꯁꯟꯁꯦ ꯃꯄꯨꯁꯤꯡꯗ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯉꯝꯗꯕꯅꯤꯅ ꯊꯥꯗꯣꯛꯍꯟꯕꯅ ꯐꯔꯦ ꯍꯥꯏꯕꯗꯨ ꯂꯥꯛꯄꯤ ꯂꯥꯛꯑꯦ ꯁꯥ ꯁꯟꯁꯤꯁꯨ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯁꯔꯀꯥꯔꯒꯤ ꯂꯣ ꯑꯦꯟ ꯂꯣꯏ ꯂꯩꯔꯤ ꯉꯥꯛꯇꯅꯤ ꯌꯨ ꯊꯛꯄ ꯌꯨ ꯌꯣꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯍꯨꯔꯥꯟꯕ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯑꯦꯛꯇ ꯑꯗꯨꯝ ꯌꯥꯎꯖꯔꯛꯏꯕ ꯉꯥꯛꯇꯅꯤ ꯀꯔꯞꯁꯟ ꯌꯥꯗꯦ ꯑꯦꯛꯇ ꯂꯣꯏ ꯌꯥꯎꯖꯔꯛꯏꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯁꯔꯀꯥꯔꯁꯤꯅ ꯄꯥꯏꯈꯠꯂꯛꯏꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯦ ꯃꯁꯤ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯌꯥꯗꯦ ꯍꯥꯏꯅ ꯈꯪꯍꯟꯕꯁꯦ ꯃꯁꯤ ꯉꯝꯗꯕꯗꯒꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯊꯣꯔꯛꯏꯕꯅꯦꯕ ꯏꯁꯨ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯁꯤꯒ ꯍꯥꯏꯁꯤ ꯄ꯭ꯔꯣꯍꯤꯕꯤꯁꯟꯗꯨ ꯇꯧ ꯉꯝꯗ꯭ꯔꯕ ꯇꯧꯒꯦꯁꯨ ꯈꯟꯗ꯭ꯔꯕ ꯑꯗꯨꯗꯤ ꯊꯣꯛꯂꯛꯏꯅꯤ ꯁꯤꯃꯤꯂꯔꯂꯤ ꯍꯧꯖꯤꯛ ꯂꯥꯛꯇꯣꯏꯁꯦ ꯁꯟꯁꯨ ꯊꯤꯡꯒꯦꯅ ꯑꯩꯁꯦ ꯑꯦꯅꯥꯂꯣꯖꯤ ꯄꯨꯁꯤꯜꯂꯛꯏꯅꯤ ꯁꯟꯁꯨ ꯊꯤꯡꯒꯦꯅ ꯈꯟꯗ꯭ꯔꯕ ꯊꯤꯡꯁꯨ ꯊꯤꯡꯗ꯭ꯔꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯍꯪꯕ ꯌꯥꯒꯗꯣꯏꯁꯦ ꯁꯟ ꯊꯥꯗꯣꯛꯄꯁꯤ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕ ꯆꯨꯝꯃꯕ꯭ꯔꯥ ꯑꯗ ꯌꯨ ꯊꯤꯡꯕ ꯉꯝꯗꯕꯒꯤ ꯌꯨ ꯑꯩꯈꯣꯏ ꯂꯤꯒꯦꯂꯥꯏꯖ ꯇꯧꯗꯣꯔꯤꯕꯅꯤꯅ ꯁꯟ ꯊꯥꯗꯣꯛꯄꯁꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯔꯁꯤ ꯁꯟ ꯊꯥꯗꯣꯛꯄ ꯌꯥꯗꯦꯅ ꯊꯝꯃꯒ ꯁꯟ ꯊꯥꯗꯣꯛꯄ ꯊꯤꯡꯉꯣꯏꯗꯧ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯃꯤꯂꯔꯂꯤ ꯍꯨꯔꯥꯟꯕ ꯐꯥꯕ ꯉꯝꯗꯕꯅꯤꯅ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯐꯥꯕ ꯉꯝꯗ꯭ꯔꯕꯅꯤ나 ꯄꯨꯂꯤꯁ ꯂꯩꯅ ꯒꯥꯔꯤꯁꯤꯡꯁꯤ ꯃꯥꯡꯉꯕꯅꯤꯅ ꯒꯥꯔꯤ ꯍꯨꯔꯥꯟꯕꯁꯦ ꯑꯩꯈꯣꯏ ꯂꯤꯒꯦꯂꯥꯏꯖ ꯇꯧꯔꯁꯤꯔꯥ ꯑꯗꯨꯅ ꯌꯥꯔꯣꯏꯗꯕ ꯄꯣꯠ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯃꯇꯝ ꯆꯥꯅ ꯃꯐꯝ ꯆꯥꯅ ꯊꯤꯡꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯤꯡꯕ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏ ꯂꯤꯒꯦꯂꯥꯏꯖ ꯇꯧꯔꯦꯅ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛ ꯊꯥꯗꯣꯛꯏꯕ ꯃꯁꯤ ꯃꯌꯥꯝꯁꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯄꯤꯒꯗꯧꯕꯅꯤ ꯐꯥꯖꯤꯜꯂꯒ ꯃꯁꯤ ꯑꯩꯈꯣꯏ ꯐꯥꯏꯟ ꯇꯥꯍꯟꯒꯗꯧꯕꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯀꯥꯡꯕꯨꯁꯤꯡ ꯃꯈꯣꯏꯗ ꯂꯩꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯃꯈꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏ ꯁꯒꯣꯜꯁꯤꯡ ꯑꯁꯤ ꯐꯥꯖꯤꯜꯂꯨꯔꯒ ꯊꯝꯃꯅꯤ ꯁꯖꯤꯛꯇꯨ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯄꯤꯖꯅꯕ ꯄꯩꯁꯥꯗꯤ ꯐꯟꯗꯤ ꯌꯥꯎꯗꯦ ꯍꯥꯏꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯍꯦꯛꯇ ꯂꯥꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯐꯥꯖꯤꯜꯂꯨꯔꯒ ꯇꯧꯐꯝ ꯈꯪꯗꯦ ꯁꯪꯒꯣꯝ ꯊꯣꯛꯄ ꯁꯟꯕꯤ ꯑꯣꯏꯇꯥꯔꯒꯗꯤ ꯃꯄꯨꯅ ꯊꯤꯕ ꯂꯥꯛꯀꯅꯤ ꯃꯄꯨꯅ ꯊꯤꯕ ꯂꯥꯛꯄꯗꯨꯗꯤ ꯐꯥꯏꯟ ꯈꯔ ꯂꯧꯔꯒ ꯊꯥꯗꯣꯛꯈꯤꯅꯤ ꯀꯣꯏꯁꯟ ꯂꯥꯛꯏꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯇꯧꯁꯤꯗ ꯑꯁꯣꯏꯕ ꯈꯔ ꯂꯩꯔꯦ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯁꯒꯣꯜ ꯁꯟ ꯂꯝꯕꯤꯗ ꯆꯠꯄꯁꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯅ ꯐꯥꯖꯤꯜꯂꯀꯥꯟꯗ ꯃꯄꯨꯅ ꯊꯤꯔꯛꯄ ꯉꯥꯏꯔꯣꯏꯗꯕꯅꯤ ꯃꯗꯨꯒꯤ ꯑꯩꯈꯣꯏꯅ ꯊꯤꯕ ꯑꯃꯁꯨ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯁꯤ ꯊꯤꯕ ꯌꯥꯅꯅꯕ ꯂꯣꯏꯔꯤꯕ ꯁꯥ ꯁꯟ ꯃꯌꯥꯝ ꯑꯁꯤꯒꯤ ꯚꯦꯇꯤꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯈꯨꯠꯊꯥꯡꯗꯅꯤ ꯈꯪꯗꯦ ꯃꯁꯤ ꯇꯦꯒꯤꯡ ꯇꯧꯗꯅ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯁꯟ ꯂꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯒꯥꯔꯤꯗ ꯅꯝꯕꯔ ꯄꯤꯔꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗ ꯇꯧꯔꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯅ ꯍꯥꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯁꯟ ꯁꯒꯣꯜꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯅꯥ ꯑꯁꯤꯗ ꯑꯩꯈꯣই ꯇꯦꯒꯤꯡ ꯇꯧꯗꯅ ꯃꯄꯨ ꯈꯪꯅꯅꯕ ꯅꯝꯕꯔ ꯈꯪꯅꯅꯕ ꯑꯗꯒꯤ INC ꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯊꯧꯁꯤ ꯐꯖꯅ ꯇꯧꯗꯣꯏ ꯃꯃꯤ ꯇꯥꯏ INC ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯂꯝꯀꯣꯜꯒꯤ ꯑꯣꯏꯒꯦꯔꯥ ꯂꯤꯂꯣꯡꯒꯤ ꯑꯣꯏꯒꯦꯔꯥ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯑꯣꯇꯣ ꯈꯨꯗꯤꯡꯃꯛꯄꯨꯗꯤ ꯂꯨꯄꯥ 10 ꯃꯥꯒꯤ ꯐꯥꯏꯟꯁꯤ ꯃꯥꯒꯤ ꯇꯣꯜ ꯇꯦꯛꯁꯁꯤ ꯂꯧꯋꯦ ꯑꯣꯇꯣ ꯑꯃꯠꯇ ꯃꯣꯏ ꯂꯤꯠꯄ ꯌꯥꯗꯦ
ꯑꯗꯨ ꯉꯝꯃꯒ ꯀꯔꯤꯒꯤ ꯁꯟꯁꯤꯡꯁꯤ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯤꯅꯣꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯦꯛ ꯑꯩꯒꯤ ꯊꯕꯛ ꯀꯋꯥꯒꯤꯁꯤꯗ ꯋꯥ ꯑꯃ ꯇꯤꯡꯊꯔꯒ ꯑꯣꯇꯣ ꯑꯃꯇ ꯂꯤꯠꯄ ꯌꯥꯔꯣꯏ ꯆꯦꯛ ꯄꯨꯔꯛꯄ ꯋꯥꯡꯖꯤꯡꯗꯒꯤ ꯆꯦꯛ ꯄꯨꯔꯛꯄ ꯒꯥꯔꯤ ꯑꯃꯇ ꯂꯤꯠꯄ ꯌꯥꯔꯣꯏ ꯄꯩꯁꯥ ꯄꯤꯗꯅ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯁꯤ INCꯗ ꯀꯥꯗꯣꯔꯤꯕꯅꯦ 시기 पैसा 마야지 사직 대비도 시즌노 도로 비가 시노 하이리버네 라이 코션이 가라 이제 이해해서 가라서 라 이베 인컴가 이베 가리가 라 이베 인컴가 아두가 비클레 이베 पैसा가 짜내디 베지 가나 인지 이게 아두가 governance as a good governance 이제 사이즈는 거의 또 lambi thong na kai chi level lambi si pa ka tung hala ba abu man he panari ba as ya kai logi ki industry singimai ki industry abu gi honorable speaker wa ba kimcha na pai gi lambi thong ka si ek to koila si drain to drain thare ga hi si emile ba ka to ri adai to da emile mayam jina sarkar si de gi ma ma gi area si da san tharui ba sagon tharui ba si 에미레이션에 팀내도 버리. 아코이는 뭐고이 아코이 레카이 비 잡은 부분 다르거든. 뭐고이는 거기 드레인지 이싱 풀러로이도 버니. 뭐고이는 거기 람비시 홀레 해로이도 버니. 지면 뒤도 간다. governance good governance가 하이비네. 아도 good governance 이해가 간다. 맞아 미안데 곧 하다라 아무 맛도 없다. 사카한테 밥다 되니. 마이 비드 거기 사카 빨고 뭐 해. lambi patab de koi saka pai ko ngoi he kai no agari akoi san sagon lambi de thadu ise masi phajana phajan de koi saka pai ko he han wakhan ji saka da la ba prajana madu ki being da madu ki wakhan lon da wo thadara ba lupa lising ama cham lang ka chama pi ka bo thada bo oidra ba adu oira ka da manipur je 내가 보고 그들이 아고이 로실라고 마담다 아고이나 한덕이 보고 로실라고 따기 버시 케디디 아마 카로 군사기 마다 시네 아두기 보고 국간도나 아빠가 내가 expect 와 아고이 저 와가니 산 사곤 람비다 눈착도 거기 되거니 람비다 저거 보고 아고이 눈 되거니 아고이나 미훗 칸기바 국한들스 야나 머리를 판도 exam no wise ngasi ki wenadi akai matam su lo sir labani ni ipaw ba marilen khangminnasi thawra masi pata ka si lo chinjari lona ngasi ki thawra masi ki dama online guest on election biri ba yunam ru pachandra chief editor impact tv ozabo ro bani thaga chari lona ngasi ki thawra masi da sms ko tang thawra saru ya bi ki ba mi ta bi ki ba thawra ta bi ki ba ma'am no kom kan thaga